ꯂꯥꯎꯖꯅ ꯕꯤ ꯇꯟꯖꯥꯗ ꯂꯧꯖꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯅꯅ ꯍꯣꯏ ꯈꯟꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡꯅ ꯈꯟꯕꯤꯔꯛꯄ ꯗꯥꯏꯂꯣꯛ ꯑꯃꯈꯛꯇꯪ ꯈꯟꯕꯤꯔꯛꯏ ꯁꯤ ꯑꯃꯇꯪ ꯊꯧꯒꯜ ꯇꯧꯖꯒꯦ ꯖꯦꯝꯁ ꯕꯣꯟ ꯈꯨꯗꯣꯟ ꯇꯝꯖꯒꯦ ꯇꯥꯕꯤꯁꯤ ꯃꯊꯪꯒꯤ ꯁꯩꯁꯛꯄꯤꯁꯤ ꯀꯧꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯑꯩꯒꯤ ꯈꯟꯕꯤꯔꯛꯄ ꯑꯩꯒꯤ ꯄꯥꯔꯇꯤ ꯃꯌꯥꯝꯒꯤ ꯖꯦꯝꯁ ꯕꯣꯟ ꯈꯨꯗꯣꯟ ꯇꯝꯖꯔꯤ ꯇꯥꯕꯤꯁꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯏꯁꯩ ꯅꯣꯡꯃꯥꯏ ꯊꯧꯔꯝꯁꯦ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯑꯉꯥꯡ ꯉꯁꯤꯒꯤꯗꯃꯛ ꯃꯌꯥꯝ ꯑꯍꯧꯕ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯒꯤ ꯌꯥꯏꯐꯝ ꯅꯤꯖꯕ ꯑꯣꯏꯅ ꯃꯌꯥꯝ ꯑꯩ ꯃꯇꯦꯡ ꯑꯃꯈꯛꯇꯪ ꯅꯩꯕ ꯌꯥꯗ꯭ꯔꯥ ꯃꯌꯥꯝ ꯌꯥꯅꯤꯀꯣ ꯑꯩꯅ ꯁꯣꯝꯗ ꯅꯩꯅꯦ ꯍꯥꯏꯔꯀꯥꯟꯗ ꯀꯥꯈꯠꯂꯛꯏꯁꯤꯅ ꯀꯅꯥꯅꯣ ꯁꯤꯅ ꯍꯜꯂꯣ ꯑꯩ ꯑꯃꯨꯛꯇ ꯏꯁꯇꯦꯖ ꯃꯊꯛꯇ ꯃꯀꯥ ꯂꯥꯝꯅ ꯀꯥꯈꯠꯆꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯇꯥꯃꯣ ꯀꯩꯅꯣ ꯁꯤꯅ ꯀꯅꯥꯅꯣ ꯁꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯃꯀꯥ ꯂꯥꯝꯅ ꯀꯥꯈꯠꯀꯦꯒ ꯍꯥꯏꯁꯤꯅ ꯑꯩꯅ ꯁꯣꯝꯗ ꯑꯩꯁꯤ ꯀꯅꯥꯅꯣ ꯁꯤ ꯃꯥ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯕꯨꯡꯉꯣ ꯅꯪ ꯑꯩ ꯃꯁꯛ ꯈꯪꯗꯕ ꯃꯅꯤꯄꯨꯔ ꯗꯦꯁꯇ ꯐꯤꯂꯝ ꯀꯌꯥꯗ ꯕꯦꯂꯦꯟ ꯀꯨꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯦꯔꯣ ꯀꯨꯝꯗꯨꯅ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯩꯁꯛꯄ ꯑꯃ ꯂꯣꯏꯔꯕ ꯅꯪ ꯇꯥꯔꯝꯃꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯛꯈꯤꯕ ꯑꯩꯒꯤ ꯁꯛ ꯁꯨꯔꯃꯥ ꯆꯅꯨꯒ ꯁꯀꯥꯏ ꯃꯤꯅꯤꯀꯞ ꯅꯪ ꯇꯥꯗ꯭ꯔꯒꯁꯨ ꯇꯥꯍꯧ ꯃꯤꯠꯌꯦꯡꯗꯗꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯤ ꯆꯤꯝꯕꯥꯅꯀ ꯃꯣꯃꯣꯜ ꯑꯃ ꯅꯣꯛꯂꯛꯄꯅꯤ ꯁꯤ ꯑꯇꯩ ꯀꯅꯥꯅ ꯁꯛꯈꯤꯕ ꯅꯠꯇꯦꯅꯦ ꯕꯣꯅꯤ ꯁꯔꯃ ꯑꯩꯍꯥꯛꯅ ꯁꯛꯈꯤꯕ ꯏꯁꯩꯅꯤ ꯑꯩꯒꯤ ꯆꯜ ꯁꯨꯔꯃꯥ ꯆꯅꯨꯒ ꯄꯨꯂꯞ ꯑꯣꯏꯅ ꯁꯛꯃꯤꯟꯅꯈꯤꯕ ꯏꯁꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯃꯣꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯕꯤꯗꯕ ꯃꯥꯜꯂꯤ ꯁꯛ ꯇꯥꯛꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩ ꯂꯧꯕ ꯇꯥꯔꯦ ꯇꯥꯃꯣ 2018 ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯕꯨ ꯍꯨꯏꯗ꯭ꯔꯣ ꯃꯈꯥꯏ ꯍꯥꯏꯗꯨꯅ ꯈꯪꯅꯕꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ 2019 ꯆꯪꯉꯦꯗꯣ ꯇꯥꯃꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯡꯁꯦ ꯑꯦꯂꯥꯏꯁ ꯑꯃꯃꯝ ꯍꯥꯞꯆꯜꯂꯕꯅꯤꯅ ꯑꯩꯁꯨ ꯑꯦꯂꯥꯏꯁ ꯑꯃꯇꯪ ꯍꯥꯞꯆꯟꯖꯔꯦ ꯇꯥꯃꯣ ꯑꯗꯨꯅ ꯃꯁꯛ ꯈꯪꯕꯤꯌꯨ ꯇꯥꯃꯣ ꯅꯪꯒꯤ ꯑꯦꯂꯥꯏꯁꯤꯅ ꯀꯔꯤ ꯍꯥꯞꯄꯤꯕ ꯑꯍꯜ ꯅꯕ ꯑꯉꯥꯡ ꯅꯨꯄꯤ ꯑꯍꯜ ꯂꯃꯟ ꯅꯨꯄꯤ ꯁꯟ ꯕ꯭ꯔꯥꯍꯃꯟ ꯍꯨꯏ ꯍꯧꯗꯣꯡ ꯄꯨꯝꯅꯃꯛ ꯈꯪꯍꯧꯅꯕꯒꯤꯗꯃꯛ 2019 ꯑꯩꯒꯤ ꯃꯤꯡ ꯖꯦꯝꯁ ꯕꯣꯟ ꯅꯪꯒꯤ ꯃꯤꯡ ꯐꯖꯩꯅꯦ ꯐꯖꯅ ꯅꯩꯊꯔꯒ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤꯡꯗꯨ ꯀꯔꯤꯕ ꯇꯥꯃꯣ ꯑꯍꯜ ꯅꯨꯄꯤ ꯑꯉꯥꯡ ꯅꯨꯄꯤ ꯁꯟ ꯕ꯭ꯔꯥꯍꯃꯟ ꯄꯨꯝꯅꯃꯛ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯃꯀꯥ ꯂꯥꯝꯅ ꯖꯦꯝꯁ ꯕꯣꯟ ꯍꯥꯏꯖꯕꯅꯤ ꯇꯥꯃꯣ ꯁꯤꯗꯕꯨ ꯀꯔꯤ ꯀꯥꯏꯕ ꯂꯩꯔꯒꯦ ꯇꯥꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯐꯥꯎꯏ ꯈꯪꯅꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯩꯁꯛꯄꯤ ꯑꯃꯈꯛꯇꯪ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯄꯦꯟꯅꯅꯕꯒꯤꯗꯃꯛ ꯀꯧꯈꯠꯂꯝꯃꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯐꯥꯎꯏ ꯈꯪ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯃꯣ ꯑꯍꯜ ꯂꯃꯟ ꯑꯉꯥꯡ ꯅꯨꯄꯤ ꯄꯨꯝꯅꯃꯛꯅ ꯇꯥꯕ ꯌꯥꯕ ꯗꯥꯟꯁ ꯇꯧꯔꯁꯨ ꯑꯗꯨꯝ ꯄꯨꯝꯅꯃꯛ ꯌꯥꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯉꯥꯏꯔꯤꯕ ꯁꯩꯁꯛꯄꯤ ꯂꯤꯟꯗꯥꯕꯨ ꯏꯁꯇꯦꯖ ꯊꯛꯇ ꯋꯦꯜꯀꯝ ꯇꯧꯖꯔꯤꯀꯣ ꯇꯥꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯐꯥꯎꯔꯤ ꯈꯪꯉꯦꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯤꯅꯅꯦ ꯂꯤꯟꯗꯥꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯍꯧ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯃꯣ ꯑꯩ ꯑꯃꯨꯛ ꯀꯨꯝꯕ ꯌꯥꯔꯦꯀꯣ ꯇꯥꯃꯣ ꯌꯥꯔꯅꯤ ꯂꯤꯟꯗꯥꯒꯤꯗꯃꯛ ꯃꯌꯥꯝꯅ ꯑꯍꯨꯕ ꯈꯨꯋꯥ ꯈꯨꯔꯤ ꯅꯝꯕꯔ ꯂꯩꯔꯕ ꯏꯁꯩ ꯀꯌꯥ ꯑꯃ ꯈꯨꯗꯣꯟ ꯇꯝꯕꯤꯔꯅꯕ ꯏꯁꯇꯦꯖ ꯊꯛꯇ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯃꯣ ꯑꯩꯒꯤ ꯃꯤꯡ ꯂꯤꯟꯗꯥ ꯈꯪꯉꯝꯈꯤꯔꯣꯏ 2019 ꯂꯤꯟꯗꯥ ꯑꯩꯒꯤ ꯃꯤꯡ ꯖꯦꯝꯁ ꯕꯣꯟ